अल्हम्दुलिल्लाह रब्बिल आलमीन वस्सलातु वस्सलामु अला रसूलिहिल करीम अम्मा बाद फ़अऊज़ु बिल्लाहि मिनश शैतानिर रजीम बिस्मिल्लाहिर रहमानिर रहीम क़ाल अल्लाहु तआला फ़िल क़ुरआनिल मजीद वला तक़रबुज़ ज़िना वक़ाल अलैहिस्सलातु वस्सलाम नुंसीरबा इचिल इनाउसिंग अल्लाह रब्बुल इज़्ज़तना अखोइदा ngasi पीनरिबा अदुमलबा ईमान हाइबा ईमान असे यामना मगुन लई मसिगी ईमान असी याउबगी मरमदगिनी अखोइबो अल्लाहना अखोइगी जन्नत पीनबिगद्रौबसी असिगी ईमान असे अखोइदा याउदबा तारगदी चाहे नंगना अइना दुनियागी ख्वाइदगी मान दौलत पाइबा अफबा मीम ओइबा तारगसु अइगोंदा अइमसुंग अखोइना अखोइदा ईमान याउदगदी कबीदसु अल्लाह रब्बुल इज़्ज़तना अखोइदा जन्नत पीरोयबा जन्नत फंगनेदमक ईमान बतौताय मसिगी ईमान असी यामना सेनगदबनी अदुगा अइने ngasi मयामदा हाइजनिंगबा अमना करिनो हाइबा मतमदा अखोइगी रक्त ngasi नुंसीनबा नुपा अमना नुपी नुंसीनबा तारगदी नुंसीनेबा नुपा अदुना नुपी अदुना मागी हक्सांग अदु कथोक्त्रिफौबा असेंगबा नुंसीबा नत्ते हाइना ngasi खन्नरबा मतम ngasiगी समाज अचिदा अदुलुबा नुपी सिंग अदुना जिना मंगारक तौबा तारगसु जिना मंगारक तिलारदना यंखैरक चामरक तौबा तारगसु मागी थमोइदा करिसु अकीबा अमुक्ता पोक्त्रिबा माकी थमोइदा अल्लाह के हुकुम सिंह अदुबा करिसु लैते हाइना खल्लिबा अदुमलबा नुपा अमसुंग नुपी सिंह अदो मुन्ना तागदबनी महा अल्लाह के अजाबतकी कीगदबनी अल्लाह के नबीना हाइदोक पिरमलबनी कनागुंबा नुपा अमसुंग नुपी अमना जिनाह तौबा तारगदी जिनाह तौरिंगाइगी मरक अदुदा महा मोंदगी ईमान असी थोएन हाइ करिगुंबा ईमान थोइंगाइगी हालात अदुगी मनुंगदा अइगी हक्सांग असिना मवोत लाखिबा अमसुंग ओइगिबा तारगदी अइसी ईमान गे हालत सीबनी हाइना लिस्ट ओइगद्रा मीगी मांगददि अइ ईमान वालानि हाइना खनगनी लेकिन अदुम लरिक अदुना हाइदु मतुंगिनदि ईमान याउदबा थीरे अदुगी बज्जलील यामना फत्तब गुनानि जिना हाइबा गुनासी ईमान अदुबा अइगी हक्सांगदगी थोए नुंसीरबा जिन्नौसी असी यंगो अखोइगी रक्त ngasi कनानो अमतदि हायो समाज असिदा कनागुम इमुंग अमगी मचा अनि नुपा अनि लेयु मतमदा नुंसीनबदु इज्जत ओइनबा नुंसीनबा अदुना इज्जत लेनबो ओइना खन्नरे आम ओइना लंबीदा सोरोक्ता ngasi उनरिबा अल्लाह के नबीना हाइदोक पिरमलबनी अदुमलबा जिनाह तौरबा मियोइ सिंगदो अल्लाह रब्बुल इज्जत के मनाक्ता हयंग कयामत दुनियादा जुमाक सजा फंगदबा दुम फंगदबा लेरनी लेकिन अल्लाह रब्बुल इज्जत के मनाक्ता हयंग कयामत के निमित्त जहन्नम की मनुंग अदुदा अदुमलबा जिनाह तौरिबा नुपी सिंग अमसुंग नुपा नुपी मरी लेनरिबा सिंगदो अदुमलबा नुपा नुपी अदो हयंग अल्लाह रब्बुल इज्जतना अदुमलबा नुमित करम नुमित अदुमलबा मैदाह निमेशर जहन्नम दमाक लंगदरनी मदुगी मतुंग अदुदा अदुमलबा नुपी अदुगी अदुमलबा आलाय तनासुन अदुमलबा महाकी कोइना हाइबदि इकायरबा अदुमलबा आलासी अदुमलबा नुपी अदुगी इकायबदा अदुमलबा इकायरो पोट अदो महाकी पोट अदुबो हयंग लौथोगा माकी मकोक की मथक थांगतकनी अदुगा मदुदगी इपुम नपुम तारकपा पोटसिंग अदो महांगना थक्कनी उपाय लेतबनेना अदुगी मकोक की मथक थांगतलगा मदुदगी दरकपा मचुम मदो माकी मयादा चक्कनी अदुगी मतिक नमथीगनी कयाक मतिक यामना नमथीगनी हाइ मतमदा जहन्नमदा लेबा मियोइसिंग असिना हाइनगनी कराइदगी नुंगसि नमथीबा मनम अमा लाइबसि हाइ मतमदा मयामसिंग अदुना हाइगनी येंगो मा गति दुनियादा अल्लाहना तौगनु हाइबा जिना अदुमबा गुनागी थबुक अदु तौरकपा अदुगी मरमदगिनी महाकोंदा ngasi पीरिबा अजाबसे येंगो ngasi मी मंगा तरागी मवांगदा नंगना लोचनगिबा तारगसु खुदागी मवांगदगी नंग अइना लोटपा कैदौनुंगदा ngमरो जिना हाइबसे यामना फत्तबा यामना अदुमबा गुना मनि मसदगी अखोइ ngaga चटकदबनी नुंसीरबा चिलिनाउसिंग अखोइगी मरक्ता अदुगना दुनियागिसु अल्लाहना ख्वाइदगी पामदबा थबुकसे जिन्ना तौबसिनी अइगी नुपी ओइगे हाइबा तारगदि निका खक्तना अइगी नुपी ओइबा यागनी अतोपा हालात अमगी मवोंगदा अइगी नुपी ओइबा सुकिया यारोयबा इस्लामना कबूल तौदि एक्सेप्ट ओइदेबा अदुगा जिना तौबा हाइबसे अल्लाहना अदुगी मतिक पामदे हाइबसे लरिकते अखोइना ngasi फोंगना तारबनी कनागुंबा नुपामना पखंग अमसुंग लैसाबी अनि जिना तौय हाइबसे अचेंगमक्की गवा अमसुंग पूरा कबूल तौर खंगबल अमसुंग उबा तारगदी अदुमलबा नुपा अमदि नुपीदो चै चाम चाम मखोइनिदा फुगदबनी सिनाइजे पखंग लैसाबीना तौबा तारगदी दुनियादा फौबा अदुगा
ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯃꯌꯨꯝ ꯄꯥꯜꯂꯕ ꯑꯃꯁꯨꯡ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥ ꯑꯃꯁꯨꯡ ꯃꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤꯅ ꯀꯔꯤꯒꯨꯝꯕ ꯖꯤꯅꯥ ꯇꯧꯕ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯖꯤꯅꯥ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯗꯨ ꯈꯪꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯗꯣ ꯑꯗꯨꯒꯨꯝꯂꯕ ꯖꯤꯅꯥ ꯇꯧꯔꯤꯕ ꯃꯤ ꯑꯗꯣ ꯔꯖꯝ ꯇꯧꯒꯗꯕꯅꯤ꯫ ꯔꯖꯝ ꯍꯥꯏꯕꯗꯤ ꯃꯩꯗꯥꯜ ꯑꯃꯗ ꯃꯍꯥꯛꯀ ꯄꯨꯊꯣꯛꯑꯒ ꯑꯗꯨꯒꯨꯝꯂꯕ ꯃꯉꯛꯀꯤ ꯃꯄꯥ ꯑꯁꯤꯐꯥꯎꯕ ꯂꯩꯕꯥꯛ ꯇꯧꯔꯒ ꯃꯅꯨꯡ ꯑꯗꯨ ꯃꯍꯥꯛꯄꯨ ꯐꯨꯝꯖꯤꯜꯂꯒ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯂꯨꯡ ꯂꯪꯉ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯁꯤꯅꯤ ꯏꯁꯂꯥꯝꯅ ꯍꯥꯏꯔꯤꯁꯤ꯫ ꯅꯨꯡꯁꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯌꯦꯡꯉꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯐꯠꯈꯤꯔꯕ ꯒꯨꯅꯥꯁꯤ꯫ ꯉꯁꯤ ꯃꯗꯨꯒꯤ ꯒꯨꯅꯥ ꯑꯗꯨ ꯍꯦꯛꯇ ꯑꯜꯂꯥꯍꯅ ꯗꯨꯅꯤꯌꯥꯗ ꯐꯥꯎꯕ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯁꯖꯥ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯤꯁꯤꯅ ꯇꯥꯛꯄꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯕꯒꯤ ꯅꯠꯇꯕ꯭ꯔꯥ? ꯑꯩꯈꯣꯏꯅ ꯉꯁꯤ ꯏꯆꯝ ꯆꯝꯅ ꯈꯟꯅꯔꯦ, ꯆꯠꯂꯣ ꯍꯦꯛꯇ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯇꯧ ꯂꯣꯏꯔꯦ ꯀꯥꯏꯅ ꯃꯖꯥꯛ ꯂꯣꯕ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝꯁꯤ꯫ ꯑꯩꯅ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯇꯧꯕ ꯌꯥꯕ꯭ꯔꯕ? ꯑꯩꯒꯤ ꯈꯨꯁꯤ, ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯕꯒꯤ ꯃꯑꯣꯡꯗ, ꯑꯩꯒꯤ ꯖꯦꯕꯇ ꯄꯩꯁꯥ ꯌꯥꯎꯏ ꯂꯧꯊꯣꯛꯅꯤꯡꯕ ꯃꯇꯝꯗ ꯂꯧꯊꯣꯛꯄ, ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯆꯥꯕ, ꯑꯗꯨꯗ ꯍꯤꯡꯕ ꯌꯥꯕ꯭ꯔꯕ? ꯑꯜꯂꯥꯍꯀꯤ ꯅꯕꯤꯅ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯍꯥꯏꯔꯦ, ꯂꯥ ꯌꯒꯨꯁꯨꯍꯨ ꯀꯔꯤ ꯋꯥꯂꯥ ꯇꯛꯔꯕꯨ ꯖꯤꯅꯥ, ꯖꯤꯅꯥꯒꯤ ꯀꯔꯤब ꯐꯥꯎꯕ ꯅꯛ ꯐꯥꯎꯕ ꯅꯛꯀꯅꯨ ꯁꯤꯅꯤ ꯍꯥꯏꯁꯦ꯫ ꯌꯥ ꯑയ്युꯍꯜꯂꯗꯤꯅ ꯑꯥꯃꯅꯨ ꯌꯒꯨꯁꯁꯨ ꯃꯤꯟ ꯑꯕꯁꯥꯔꯤꯍꯤꯝ, ꯑꯜꯂꯥꯍꯅ ꯅꯨꯄꯥꯁꯤꯡꯗ ꯍꯥꯏꯔꯤꯕꯅꯤ ꯀꯔꯤꯅ? ꯍꯦ ꯃꯤꯑꯣꯏꯕꯁꯤꯡ ꯅꯈꯣꯏ ꯍꯦ ꯏꯃꯥꯟ ꯋꯥꯂꯥ, ꯌꯥ ꯑയ്युꯍꯜꯂꯗꯤꯅ ꯑꯥꯃꯅꯨ, ꯍꯦ ꯏꯃꯥꯟ ꯋꯥꯂꯥ ꯌꯒꯨꯁꯁꯨ ꯃꯤꯟ ꯑꯕꯁꯥꯔꯤꯍꯤꯝ, ꯅꯪꯒꯤ ꯅꯃꯤꯠ ꯑꯗꯨ ꯅꯣꯟꯊꯧ ꯍꯥꯏꯅ꯫ ꯃꯔꯝꯗꯤ ꯖꯤꯅꯥꯗꯒꯤ ꯉꯥꯛꯄꯈꯤꯕ ꯃꯤ ꯑꯗꯨ ꯗꯨꯅꯤꯌꯥꯗꯁꯨ ꯑꯜꯂꯥꯍꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯀꯅꯤ ꯑꯃꯁꯨꯡ ꯑꯜꯂꯥꯍꯅ ꯌꯥꯝꯅ ꯃꯥꯁꯤ ꯊꯥꯛ ꯋꯥꯡꯍꯟꯒꯅꯦꯕ꯫ ꯑꯩꯈꯣꯏꯒꯤ ꯔꯛꯇ ꯉꯁꯤ ꯖꯤꯅꯥ ꯑꯥꯝ ꯑꯣꯏꯅꯔꯦ, ꯑꯁꯦꯡꯕꯃꯛꯀꯤ ꯌꯥꯝꯅ ꯑꯐꯁꯣꯁꯅꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯣ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕꯗꯨꯅ ꯏꯁꯂꯥꯝꯗ ꯀꯩꯁꯨ ꯆꯠꯅꯕ ꯂꯩꯔꯣꯏ꯫ ꯑꯁꯦꯡꯕ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯗꯥꯏꯔꯦꯛ ꯍꯥꯏꯌꯨ, ꯅꯪ ꯑꯩꯉꯣꯟꯗ ꯅꯤꯀꯥ ꯇꯧ ꯍꯥꯏꯅ ꯍꯥꯏꯌꯣꯕ꯫ ꯑꯗꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯒꯗꯤ ꯀꯔꯤꯒꯤꯅꯣꯕ ꯃꯥꯅ ꯑꯩ ꯅꯨꯡꯁꯤꯔꯤꯕꯗꯨ? ꯃꯥꯅ ꯑꯩ ꯃꯥꯡꯍꯟꯅꯤꯡꯉꯥꯏꯗꯃꯛꯇ ꯅꯠꯇꯕ꯭ꯔꯥꯕ? ꯃꯥꯅ ꯑꯩ ꯑꯁꯦꯡꯕ ꯅꯨꯡꯁꯤꯔꯒꯗꯤ ꯗꯥꯏꯔꯦꯛ ꯅꯤꯀꯥ ꯇꯧ ꯍꯥꯏꯒꯗꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩ ꯂꯣꯏꯅ ꯄꯤꯒꯅꯤ, ꯅꯪ ꯖꯣ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩ ꯂꯣꯏꯅ ꯄꯤꯕ ꯉꯝꯒꯅꯤ꯫ ꯂꯦꯀꯤꯟ ꯑꯍꯥꯟꯕꯃꯛꯇꯗ ꯏꯁꯂꯥꯝꯅ ꯅꯤꯀꯥ ꯇꯧꯗ꯭ꯔꯒꯗꯤ ꯅꯪꯅ ꯑꯩ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯅꯪ ꯑꯩ ꯑꯁꯦꯡꯕ ꯑꯩ ꯅꯨꯡꯁꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯅꯤꯀꯥꯒꯤ ꯄꯩꯒꯥꯝ ꯗꯥꯏꯔꯦꯛ ꯌꯨꯝꯗ ꯊꯥꯔꯛꯑꯣ, ꯑꯗꯨꯒ ꯅꯤꯀꯥ ꯇꯧ꯫ ꯑꯗꯨꯗ ꯉꯝꯃꯒꯗꯤ ꯅꯪ ꯑꯩ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯄꯤꯕ ꯉꯝꯒꯅꯤ, ꯉꯝꯗ꯭ꯔꯒꯗꯤ ꯑꯩ ꯄꯤꯕ ꯉꯝꯃꯣꯏ ꯍꯥꯏꯅ ꯗꯥꯏꯔꯦꯛ ꯍꯥꯏꯒꯗꯕ ꯅꯠꯇ꯭ꯔꯕ? ꯀꯔꯤꯁꯨ ꯂꯩꯇꯕꯤꯗ ꯉꯁꯤꯗ ꯉꯔꯥꯡꯗ ꯊꯦꯡꯅꯕ ꯂꯝꯕꯤꯗ ꯁꯣꯔꯣꯛꯇ ꯊꯦꯡꯅꯕ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯄꯥꯝꯕꯗꯨ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯖꯕꯇꯛꯀꯤ ꯅꯪ ꯑꯩꯒꯤ ꯑꯄꯥꯝꯕꯗꯨ ꯄꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯅꯪ ꯅꯨꯡꯁꯤꯕ ꯑꯁꯦꯡꯕ ꯅꯠꯇꯦ꯫ ꯑꯔꯦ ꯚꯥꯏ ꯃꯦꯖꯥ ꯑꯗꯨꯒꯨꯝꯂꯕ ꯅꯨꯡꯁꯤꯕ ꯑꯗꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤꯕ? ꯀꯌꯥ ꯅꯪ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯑꯜꯂꯥꯍꯒꯤ ꯑꯖꯥꯕꯇꯒꯤ ꯃꯥ ꯍꯌꯦꯡ ꯀꯟꯕ ꯉꯝꯒꯗ꯭ꯔꯕ? ꯅꯪꯒꯤ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕ ꯎꯠꯈꯤꯕꯗꯨꯅ ꯍꯌꯦꯡ ꯀꯕꯔꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯐꯪꯕ ꯑꯖꯥꯕꯇ ꯃꯥꯅ ꯀꯟꯕ ꯉꯝꯒꯗ꯭ꯔꯕ? ꯃꯇꯦꯛ ꯑꯃꯈꯛꯀꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯎꯠꯈꯤꯕꯗꯨꯅ ꯍꯌꯦꯡ ꯀꯕꯔꯒꯤ ꯃꯅꯨꯡ ꯖꯍꯟꯅꯝꯒꯤ ꯃꯅꯨꯡꯗ ꯐꯪꯒꯗꯕ ꯑꯖꯥꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯅꯪ ꯀꯟꯕ ꯉꯝꯒꯗ꯭ꯔꯕ? ꯀꯩꯗꯧꯅꯨꯡꯗ ꯉꯝꯃꯣꯏ꯫ ꯃꯥꯁꯨ ꯅꯞꯁꯤꯅ ꯆꯦꯟꯒꯗꯕꯅꯤ, ꯅꯪꯒ ꯃꯥꯒ ꯀꯅꯥꯅꯣ ꯈꯪꯅꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯛ ꯌꯥꯝꯅ ꯑꯜꯂꯥꯍꯒꯤ ꯑꯖꯥꯕ, ꯑꯀꯟꯕ ꯑꯖꯥꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯦ꯫ ꯑꯗꯨꯒ ꯑꯃꯁꯨ ꯍꯥꯏꯖꯒꯦ, ꯅꯨꯡꯁꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯅꯤ ꯃꯔꯤ ꯂꯩꯅꯔꯤꯕ ꯇꯨꯝꯂꯕ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤꯁꯤꯡ ꯑꯗꯣ ꯑꯜꯂꯥꯍꯀꯤ ꯅꯕꯤꯅ ꯍꯗꯤꯁꯇ ꯍꯩꯔꯣꯛꯄꯤꯔꯝꯃꯤ ꯀꯔꯤ ꯍꯥꯏꯅ? ꯑꯗꯨꯒꯨꯝꯂꯕ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯃꯔꯤ ꯂꯩꯅꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯍꯌꯦꯡ ꯖꯍꯟꯅꯝꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯗꯨꯒꯨꯝꯂꯕ ꯍꯛꯆꯥꯡ ꯑꯅꯤꯒꯤ ꯀꯔꯛꯀꯤ ꯑꯍꯣꯕ ꯑꯁꯤꯗ ꯖꯣꯠꯂꯤ ꯀꯣꯠꯂꯤ ꯑꯗꯨꯅ ꯍꯨꯠꯂꯒ ꯖꯍꯟꯅꯝꯒꯤ ꯃꯅꯨꯡꯗ ꯆꯤꯡꯈꯠꯂꯒ ꯃꯍꯥꯛꯄꯨ ꯑꯖꯥꯕ ꯄꯤꯒꯅꯤ꯫ ꯑꯃꯛꯇꯪ ꯈꯜꯂꯒ ꯌꯦꯡꯉꯣ, ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯅꯤꯒꯤ ꯍꯥꯏꯕꯗ ꯏꯀꯥꯏꯔꯕ ꯑꯗꯨꯒꯨꯝꯂꯕ ꯄꯣꯠꯂꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯖꯣꯠꯂꯤ ꯑꯣꯠꯂꯤ ꯑꯗꯨꯅ ꯍꯨꯠꯂꯒ ꯀꯩꯗꯧꯔꯕ ꯄꯨꯡꯈꯠꯂꯒ ꯖꯍꯟꯅꯝꯒꯤ ꯃꯅꯨꯡꯗ ꯑꯖꯥꯕ ꯄꯤꯒꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯗꯨꯅꯤꯌꯥꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯂꯧꯅꯕ ꯌꯥꯗꯕ, ꯂꯧꯅꯕ ꯌꯥꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯣꯄꯟ ꯇꯧꯔꯛꯄ, ꯂꯧꯅꯕ ꯌꯥꯔꯕ ꯅꯨꯄꯥꯁꯤꯡꯗ ꯃꯈꯣꯏꯅ ꯃꯔꯤ ꯊꯝꯃꯛꯄ, ꯃꯈꯣꯏꯁꯤꯡꯗ ꯐꯠꯇꯕ ꯂꯝꯆꯠ ꯇꯧꯔꯛꯄ, ꯐꯠꯇꯕ ꯀꯅꯦꯛ ꯂꯩꯅꯔꯛꯄ ꯑꯗꯣ ꯃꯗꯨꯒꯤ ꯃꯔꯝꯗꯒꯤꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯖꯍꯟꯅꯝꯗ ꯑꯜꯂꯥꯍꯅ ꯁꯤꯒꯨꯝꯕ ꯑꯖꯥꯕ ꯄꯤꯒꯗꯧꯔꯤꯁꯤ꯫ ꯀꯤꯗꯕ꯭ꯔꯣ? ꯑꯩꯈꯣꯏ ꯂꯣꯏꯅ ꯊꯦꯡꯅꯔꯣꯏꯒꯦꯅ ꯈꯜꯂꯕ꯭ꯔꯕ? ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯇꯣꯕꯥ ꯏꯁꯇꯤꯒꯐꯥꯔ ꯇꯧ, ꯑꯜꯂꯥꯍꯗ ꯍꯥꯏꯖꯧ, ꯑꯩꯅ ꯅꯪꯅ ꯒꯨꯅꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯖꯤꯅꯥꯒꯤ ꯑꯣꯏꯕ ꯊꯕꯛ ꯇꯧꯈꯤꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯒꯨꯅꯥꯗꯣ ꯑꯜꯂꯥꯍꯗ ꯀꯞꯄꯒ ꯍꯥꯏꯖꯧ, ꯑꯜꯂꯥꯍꯗ ꯅꯤꯖꯧ꯫ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯗꯨꯅꯤꯌꯥꯗ ꯑꯖꯥꯕ ꯑꯃꯐꯥꯎ ꯂꯩꯇꯕꯅꯤꯅꯦ ꯑꯈꯤꯔꯠꯇꯁꯨ꯫ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯅꯤꯀꯥꯒꯤ ꯃꯇꯨꯡꯗ ꯑꯜꯂꯥꯍꯒꯤ ꯅꯕꯤꯒꯤ ꯁꯨꯟꯅꯠꯀꯤ ꯇꯔꯤꯀꯥꯗ ꯄꯨꯟꯁꯤ ꯂꯦꯜꯂꯒ ꯏꯇꯩ ꯏꯅꯥꯎ ꯑꯣꯏꯕ ꯉꯝꯅꯤꯡꯉꯥꯏꯗꯃꯛꯇ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯇꯥꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯍꯥꯏꯔꯤꯕ ꯑꯩꯕꯨꯁꯨ ꯑꯃꯜ ꯇꯧ ꯄꯥꯡꯒꯟ ꯄꯤꯅꯕ ꯑꯣꯏꯁꯅꯨ꯫